ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯋꯥꯔꯤ ꯂꯤ ꯈꯣꯡꯒꯨꯜꯂꯤꯅ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯔꯕꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯋꯥꯔꯤ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ pothafam@gmail.com ꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯅꯥꯒꯤ ꯃꯥꯏꯔꯦꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯝꯆꯧ ꯈꯨꯜ ꯑꯗꯨꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛꯁꯨ ꯅꯣꯝꯗꯨꯅ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯇꯣꯝꯆꯧ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ "ꯇꯥꯔꯤꯕꯣ ꯅꯪꯕꯣ? ꯑꯩ ꯃꯥꯝꯃ ꯆꯥꯎꯕ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯉꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯔꯛꯀꯗꯕ ꯃꯥꯜꯂꯦ꯫ ꯃꯥꯝꯃ ꯆꯥꯎꯕ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯈꯔ ꯆꯥꯎꯕꯅꯦ"꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯧ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯣꯝꯆꯧꯁꯨ ꯆꯥꯎꯕ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯂꯥꯛꯄ ꯎꯕꯗ ꯆꯥꯎꯕꯅ "ꯏꯕꯨꯡꯉꯣ ꯇꯣꯝꯆꯧ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ?" "ꯍꯣꯏ ꯃꯥꯝꯃ, ꯂꯥꯛꯆꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯪꯈꯣꯜꯁꯦ ꯐꯩꯗꯣꯝ ꯅꯥꯏꯅ ꯐꯖꯅ ꯇꯧꯕꯤꯔꯝꯃꯨ, ꯍꯌꯦꯡꯗꯒꯤ ꯄꯣꯠ ꯆꯩ ꯊꯥꯕ ꯍꯧꯅꯅꯕ"꯫ ꯆꯥꯎꯕ ꯏꯅꯥꯛ ꯈꯨꯟꯅ ꯍꯧꯔꯛꯄꯒꯤ ꯍꯧꯅꯕꯤ, ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯈꯪꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯌꯣꯝꯄꯥꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯤꯡꯈꯣꯜ ꯑꯗꯨ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯇꯧꯔꯤꯕ ꯑꯗꯨ ꯆꯥꯎꯕ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯆꯥꯎꯕ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯏꯪꯈꯣꯜ ꯑꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ꯫ ꯌꯣꯝꯄꯥꯛꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯊꯥꯕꯗ ꯂꯩꯕꯥꯛ ꯑꯗꯨ ꯀꯟꯕꯅ ꯌꯣꯝꯄꯥꯛ ꯑꯗꯨ ꯆꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯣꯝꯆꯧ ꯑꯉꯝꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯆꯧ ꯏꯪꯈꯣꯜ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯇꯣꯝꯆꯧ ꯆꯥꯎꯕꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯃꯥꯝꯃ, ꯏꯪꯈꯣꯜ ꯑꯁꯤ ꯐꯩꯗꯣꯝ ꯅꯥꯏꯅ ꯇꯧꯕ ꯂꯣꯏꯖꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯄꯣꯠ ꯆꯩ ꯊꯥꯕ ꯍꯧꯅꯅꯕ ꯉꯟꯅ ꯂꯥꯛꯎꯀꯣ꯫ ꯑꯗꯣ ꯃꯥꯝꯃ, ꯉꯁꯤꯗꯤ ꯈꯨꯠꯁꯨꯃꯟ ꯈꯔ ꯍꯦꯟꯕꯤꯌꯨ꯫ ꯂꯩꯕꯥꯛ ꯑꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯀꯟꯕꯗ ꯄꯥꯛ ꯍꯦꯛ ꯇꯧꯕ ꯉꯝꯗꯦ"꯫ ꯆꯥꯎꯕ ꯇꯣꯝꯆꯧꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ "ꯀꯩꯅꯣꯗ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯗꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯌꯥꯝꯅ ꯍꯣꯝ ꯍꯣꯝ ꯂꯥꯎꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯀꯜꯂꯤ ꯍꯥꯏꯁꯤꯕꯨ"꯫ ꯆꯥꯎꯕꯅ ꯇꯣꯝꯆꯧꯗ ꯂꯨꯄꯥ 200 ꯄꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯄꯩꯁా ꯈꯔ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯗ ꯆꯥꯎꯕꯅ ꯎꯜꯂꯩ ꯄꯥꯂꯩ ꯇꯧꯗꯨꯅ ꯈꯔ ꯉꯥꯡꯁꯤꯟꯅꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯃꯌꯨꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯁꯨ ꯁꯨꯃꯥꯡꯗ ꯐꯤ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯅ "ꯀꯩꯗꯧꯔꯕꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ "ꯃꯥꯝꯃ ꯆꯥꯎꯕ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯌꯥꯝꯅꯁꯨ ꯆꯥꯎꯏ, ꯂꯩꯕꯥꯛꯁꯨ ꯌꯥꯝꯅ ꯀꯜꯂꯤ, ꯄꯩꯁꯥ ꯈꯔ ꯍꯦꯟꯕꯤꯌꯨ ꯍꯥꯏꯔꯨꯕꯅꯤ, ꯌꯥꯕꯤꯔꯛꯇ꯭ꯔꯦ"꯫ ꯇꯣꯝꯆꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ "ꯅꯨꯡꯉꯥꯏꯇꯕ ꯈꯟꯕꯤꯔꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ, ꯀꯟꯅꯁꯨ ꯅꯣꯝꯗꯨꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ"꯫ ꯇꯣꯝꯆꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯖꯔꯛꯏ꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯌꯨꯝꯊꯪꯅꯕ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯣꯝꯕꯤ ꯍꯣꯏꯗ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯟ ꯐꯦꯡꯂꯤꯉꯩꯗ ꯍꯅꯨꯕꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ "ꯏꯕꯦꯝꯃ, ꯑꯕꯣꯛꯁꯦ ꯆꯥꯛ ꯆꯥꯔꯛꯇꯕ ꯐꯅ ꯀꯨꯏꯔꯦ, ꯆꯥꯛ ꯈꯤꯇ ꯄꯤꯖꯕꯤꯌꯨꯕ"꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯂꯛꯇꯨꯅ "ꯑꯕꯣꯛ, ꯁꯤꯗ ꯂꯩꯕꯤꯔꯝꯃꯣ, ꯑꯩ ꯆꯥꯛ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ"꯫
ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯇꯣꯝꯕꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯎꯕꯗ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯅ ꯑꯍꯜ ꯑꯁꯤꯗ ꯆꯥꯛ ꯈꯔ ꯄꯤꯖꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ "ꯀꯗꯥꯏꯗꯒꯤ ꯆꯃꯣꯠ ꯆꯅꯥꯏꯅꯕ ꯍꯅꯨꯕꯤꯅꯣ? ꯆꯥꯛ ꯑꯝꯇ ꯂꯩꯇꯦ꯫ ꯏꯕꯦꯝꯃ, ꯑꯕꯣꯛꯁꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ, ꯆꯥꯛ ꯈꯤꯇ ꯄꯤꯖꯕꯤꯌꯨ"꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ "ꯏꯅꯥꯎ, ꯉꯁꯤꯒꯤ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯄꯤꯕꯤꯔꯅꯨ꯫ ꯈꯨꯠꯁꯨꯃꯟ ꯄꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯕꯣꯛ ꯑꯁꯤꯒꯤ ꯆꯥꯛ ꯑꯣꯏꯅ ꯄꯤꯖꯕꯤꯈꯣ"꯫ "ꯐꯔꯦ ꯐꯔꯦ ꯏꯆꯦ, ꯍꯣꯔꯦꯟ ꯊꯕꯛꯀ ꯂꯣꯏꯔꯒ ꯄꯩꯁꯥ ꯄꯤꯌꯨ ꯀꯥꯏꯗꯤ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ"꯫ ꯇꯣꯝꯕꯤꯅ ꯆꯥꯛ ꯈꯔ ꯄꯨꯊꯣꯛꯂꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯆꯥꯛ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯁꯨ ꯍꯔꯥꯎꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯥꯔꯤꯕ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯇꯣꯝꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯅꯥꯎ, ꯉꯁꯤꯒꯤ ꯆꯦꯡ ꯆꯔꯥ ꯂꯩꯍꯧꯗ꯭ꯔꯤ꯫ ꯏꯆꯦꯒꯤ ꯍꯌꯦꯡꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯉꯁꯤ ꯄꯤꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯏꯆꯦ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯇꯨꯅ ꯊꯕꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯁꯨꯒꯦ"꯫ "ꯏꯆꯦꯕꯨ ꯉꯁꯥꯏ ꯄꯩꯁꯥꯒ ꯑꯝꯇ ꯂꯧꯔꯣꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯄꯩꯁꯥꯒ ꯄꯤꯕ ꯉꯝꯂꯣꯏ"꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯁꯨ ꯃꯈꯥ ꯇꯥꯔꯝꯗ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯂꯣꯏꯔꯒ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯗ ꯃꯥꯏꯔꯦꯟ ꯃꯔꯨ ꯈꯔ ꯄꯤꯔꯝꯃꯤ꯫ ꯃꯥꯏꯔꯦꯟ ꯃꯔꯨꯁꯤꯡ ꯑꯁꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯥꯎ ꯍꯩꯔꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯥꯏꯔꯦꯟ ꯃꯔꯨꯁꯤꯡ ꯑꯗꯨ ꯁꯨꯃꯥꯡ ꯃꯆꯤꯗ ꯊꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯅ ꯍꯧꯒꯠꯂꯛꯄꯗ ꯃꯥꯅ ꯉꯔꯥꯡ ꯊꯥꯈꯤꯕ ꯃꯥꯏꯔꯦꯟꯁꯤꯡ ꯑꯗꯨ ꯁꯅꯥꯒꯤ ꯃꯥꯏꯔꯦꯟ ꯉꯥꯛꯇ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯅ ꯊꯦꯡꯅꯈꯤꯕ ꯍꯅꯨꯕꯤ ꯑꯗꯨ ꯑꯆꯝꯕ ꯍꯅꯨꯕꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯁꯅꯥꯒꯤ ꯃꯥꯏꯔꯦꯟꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯍꯦꯛꯇꯨꯅ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯣꯝꯆꯧ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯋꯥꯅ ꯑꯍꯤꯡ ꯀꯌꯥ ꯀꯞꯇꯨꯅ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯇꯧꯔꯛꯈꯤꯕ ꯇꯣꯝꯆꯧ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒ ꯏꯪꯅ ꯆꯤꯛꯅ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫